Online Manipur ki pau miyeng tabiriba pumnamak puthoi laisramna khurumjari ahanbada Prime Minister Amadi Union Minister da CM Sindoknaba thaba message viral chatkhre Manipur da mamang chahigi May 3 dagi chatharakliba kuki narco terrorist amadi maitai anigi marakta chathariba lan asi hojiksu loisinba ngamdana leiringai cherakta irang asibu nathaiba manba mawongda tongan MLA taraga mapalna Manipur ki Chief Minister Sindoknaba Prime Minister Amadi Union Home Minister da ayiba cherol thakre haibagi message na social media singda viral chatkhre ngasi tongan ba social media ki platform singda hojik lengak paibada yauriba amadi sagoliba political party sing maru ina BJP NPP amadi NPF te yauriba MLA taraga mapanna Prime Minister amadi Union Minister anibu unanaba ayaba lawbaga loinana athuba matamda Chief Minister Sindoknaba cherol thakre haina viral asi chalakhibani tholiba irang asi loisinanaba ruling amadi opposition punduna thabak tawbagi tangai phadaba matam asida MLA taraga mapalgi maming thadorliba asi irang asi nathainaba chatharakpa thawrang amara haina tongan ba maikaidagi miyamna hangnarakli lakliba July 18 dagi 12 suba Manipur Legislative Assembly gi mifamsu pangthoknaba provisional calendar thokrabani ahanbada headlines Prime Minister Unnabagi ayaba pibinaba MLA taraga nipalna aiba cherol pisinkre Chahi ama henjilalaba irang asigi waroisin ama puraknaba amadi masida ahenba mieng changbinaba Prime Minister Narendra Modi ga unanaba ayaba pibiu haina Manipur gi Speaker Thokchom Saitrabadagi Kuthangda MLA Tara Nipalna khuyek piduna aiba cherol thakre hairi hiram asigi matangda phangba pawgi matung inna aiba cherol thakibaduda khuyek pikraba BJP NPP amadi NPF ki MLA sing adudi Loremam Ramesor TS Bisorjit Yumnam Khemchan S Rajen Karam Syam Kongkham Rovindro Tongbam Rovindro S Premchan Thokchom Radheshyam P Brojen Yumnam Radheshyam Asauddin K Joy Kishan K Ragumani Sheikh Nur Hassan NKC Losi Dikho Mau Amadi Ramubani Haidi Makha tarakpa update ta Sugunu IB complex ta Central Force nongna thamba yaroi phambai Manipur ki puwari ga sagon aduna lakliba khana chawba ibuda wangbrel gi lailam thokpham oiriba Sugunu IB complex ta Central Security Force nongna thamba yaroi haina Sugunu phambai na phongdoragli ngasi Sugunu da pangthokpa miyang gi mifam amada Sugunu phambai gi secretary KH Ratana phongdokhibada Sugunu da irang hek horakpadagi ngak senbada BSF na achouba thodang lawduna lakhibani masigi damak thagali irang lasina bahaiduna center amadi state lengangna Manipur gi tongan ba mafam yangkhaida Central Forcing thamnaba order thokpada Sugunu amadi serauda mafam ani yauraki adubu order aduda sukyaw yawkhidaba Sugunu IB yawi haibasi Sugunu miyamna chamamnaba poi maitai gi yamna aruba laifamni haiduna khanjariba mafam asidadi Central Force thamjinbagi mahutta BSF na lairiba Sugunu gi Catholic School Convent adumak thambiu haiki khatarak update ta Meragir mechek mihata chenaba ama fare Kangchupchiru village ki Meragir mechek misiga mari leinana mihat aduda chenabani haiba mioi ama police na phagat pangamkhre hairi faraba mioi adugi maming khangembam Sanaton Elai Sanatomba kawi masagi chahi 62 sure mahangarang judicial magistrate first class JMFC Imphal West ki court puthoklaba matung numit nipani police custody da remand lawkhre hairi panba yabadi misi adugi matangda ngarang Chief Minister N Biren namha ki office ta kokomi amadi UCM gi mihut singa unakhibaga loinana mihat aduda chenaba mioi singsu athuba matamgi manungda phagatuna logi oiba cherak pigani lamdam asida thokliba issue sing warosin purakna bohonabada kokomi amadi UCM na lengakta support amadi cooperation pibiu haina appeal tawkhiba laikhrabani khatarakpa update ta CM buhunba amadi chaibagi muhutta ikoi kudingma maha ki thabak thoramda saruk yaminasi Ramananda lamdam asigi tungi yaifanaba tawriba CM Biren buhunba amadi chaibagi muhutta ikoi kudingma maha ki thabak thoram singda saruk yaminaduna lamdam asida santi hanjalaknana bahona minabagi tanja adu lawminasi haina BJP Khangabok mandal gi president Ningthaujam Ramananda na phongdokhre wafam asi ngasi Khangabok BJP mandal gi office ta pangthokpa pawgi mifam amada Ramananda na phongdokhibani mangna makha tana hai Manipur da hojik thokliba achouba irang asina maram oiraga lanjenaraktuna relief camp ta lariba singi awabada BJP Khangabok na saruk yaduna lagli Bharat Sarkar amadi Manipur Sarkar anina irang asi loisinaba kanna honaduna lagli masigi damakta Manipur da lariba BJP lenga asi buluchingliba N Biren Singhabu thagatpa phongdokchari mangna hai achouba irang ama oibanina matam khara changani N Biren Singhana luchingba Manipur lengak amadi Bharat ki lengak na soidana irang asi loisilakani haibagi BJP Khangabok mandana achepa thajaba lei CM Biren Singhagi asanba miyeng amana lamdam asigi tungi mirol singbu kannana buhonarubadagi irang asi thokhibani poppy plantation drug lalonba lamdam asigi kaitharagliba mahosagi fibam sing asidagi ngakthokutuna tungi mirol singbu kannana ba CM Biren laukatkiba thabak thoram sing adugi mayokta illegal immigrant sing na irang asi
ꯍꯧꯍꯟꯈꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯁꯤ.ꯑꯦꯝ ꯕꯤꯔꯦꯟꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧꯖꯝ ꯔꯥꯃꯥꯅꯟꯗꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯕꯤ.ꯖꯦ.ꯄꯤ ꯈꯥꯡꯉꯕꯣꯛ ꯃꯟꯗꯜꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯄꯗ ꯃꯟꯗꯜꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯃꯁꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯃꯁꯤꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯈꯤ꯫